Myanmar da leptana military army amadi rebel group ani gi marakta khutthona bagi thaudok ta ngarang tidim township ta PDF Zoland di kedar ani sire mioi sing adu gi maming de Kim Khanang amasung Aisin kawi hana thamlakle Maitai sing Koubru kaba fangaroi hana Kuki gi mioi amana Koubru sing mathakta kaduna video namlaga social media da thagalakhai loina PSK da thaganarakle Koubru gi chingni Koubru ching kaba si na punsi da so fangaroi hey hello Maitai tau ibungo sing Burma ki Phakan Bamau da military army na airstrike tawbada yamlaba yung kaya mai sakre Imphal Aizol gi marakta Alliance Air Flight lehanaba taksin kre Imphal amasung Aizol gi marakta pairamba Alliance Air Flight 9 I-731 amasung 9 I-732 flight lab kibadagi route asida chatokasin tawriba miyam da chawna khudong chadaba mayokna hanbana route asigi flight asi amohana atuba matamda lehanaba All Mizoram Manipuri Association ama Aizol na Manipur gi governor da aiba serol ama pisinduna taksin kre haide Aizol amasung Imphal anigi marakta lairamba flight suspend tawkhibasina maram oiraga Aizol da lairiba Manipuri singda chawna khudong chadaba mayokna halai masi 2023 gi May dagi thorakhiba ethnic conflict asina amuka hena khudong sahandre haide Imphal amasung Aizol gi marakta direct flight tokhibadagi route asigi passenger singna Kolkata da natraga Guwahati da koina sattuna ahing lekpa amasung sel hena tingduna khudong chadaba mayokna halle masi maruoina mahiroi sing professional amasung imung manung gi mioi singdana hena mayokna ri haide regional connectivity fagahanduna air travel gi khudong chaba pigani haiba udan scheme lairaga so flight service lab khiba sina khudong chadaba mayokna ri ba si kohannaba Alliance Air amadi Ministry of Civil Aviation na atu matamda Imphal Aizol flight lehanaba udan scheme na piriba thajaba sing awang nopok regional route singda ngakna charhanba amasung flight ki mamal rationalization amadi regularity oversight lehanaba honanaba amagi maikaidagi Manipur governor da thabak oina onthoknaba taksin ki haide Water night duty twraroi hana senior nursing Sister sing phongdorakre Jenims Authority na Institute asigi senior nursing sister sing bo rank down tawduna INC ki guideline ge wangmada ahenba duty oina water night duty tahonba si yaning de patient sing yengduna haukiba chayol amadi water night duty tawkhre adubo masi nursing sister gi thodang gi wangmada oibana hayengda ki senior nursing sister singna makhatana water night duty tawraroi hade Jenims ki 2022 da nursing sister oina promotion ka khiba senior nursing sister singna ngasi institute asigi MS ki office mamang da pangthokiba pawgi mifam amada senior nursing sister L Sanjarani na hai sahi kullom Jenims ta thabak tawraklaba hawjik senior nursing sister oiriba nursing da Jenims Authority na yengliba miyeng asi peningai oidre Jenims Authority na Indian Nursing Council INC gi guideline gi wangmada aran maongda senior nursing sister singbu thabak sijenarakle mahana hai 2022 dagi nursing sister amagi thodang masak khangna ngasi phawbu duty tawduna lakpane handak Jenims ki staff inspection unit SIU norms ta staff nurse maudraga nipan nursing sister oina promotion pi khibadagi water duty tawnaba nurse ki award pa leire INC ki guideline ki matungina SIU norms ta promotion pi batarabadi nursing sister amagi talab phangani status phangani adubu thabakti hana tawramba staff nurse ki duty adusu yamna tawgadabani haire adubu masigi kanglon ase indaba maramna institute asida nurse ki award pa chawna leire mahana makhatana hai 2022 da makoina promotion karabu matung hanghawba staff nurse ase hawjuk phawba mention dre masigi matakta state asida thokliba irang asidagi nurse kaya amasu atopa mafamsingda utilize tawkhre adubu hangliba posting ase mention biba leite Jenims ta hawjik patient sumasing yamna lakko maramna chawna khudong chadaba ama mayokna re haide Institute asida nurse ki award pa chawna leirabanina Jenims Authority na INC na piriba kanglon sing asit ngaktuna chatpa ngamdre masigi mohot ona taina bada senior nursing sister oina 2022 dagi duty tawriba nursing ase 2025 asida rank down tawraga water night duty tawhale INC ki guideline nursing sister na water night duty tawgadabani haba rule yaude nursing sister sing the night supervisor oina ward 38 asida duty tawgadabani amadi masi tawduna
lakle nursing sister da numidang da duty ani piba yade adubu Jenims authority na night supervisor amadi ward tasu sayol amada ahing ahum night duty tahale authority na employee amagi hak khongaw na re habada haiman bathokloi hiram sing asigi matang da Jenims authority da hanjan aiba serol pesin kiba laikre sanjarani na makhata na hai nurse amana pung kaya duty tawbani haba asi INC gi guideline mayek seng na phongle adubu Jenims ke oina di nursing gi duty hour asi authority na apamba maong da tawhale 2022 da nursing sister oina promotion phangkiba nursing gi duty hour gi pungsing asi amatamana de masigi mathakta general holiday phawba suti kakre madu warabo laite adubu nursing su police kumna 13 month talapiyo haba demand asisu authority da tawgani hana thamlakle Manipur da singlup ki thawai mangsilakpana khunai sida amaga lapthok na halakpagi asoba maram ama oire hana thamlakle Manipur da ngalingai matamdagi hauna maitai furuk ki miyoi singna singlup lingduna awa ana tarakpa matamda mateng pangnabagi sannabi leirami ipai pu singna thambiramba singlup asi lekai khungang aduda laiba singlup ki thawmi ama laitaba natraga thawdo ama thokpa matamda mayam punduna tengbangnabagi masakni kanagumba miyoi ama laikhidaba matamda singlup ki miyoi singna laikhidraba miyoi adugi imung aduda sel gi mateng amadi seng khainaduna pi kharadana sel tamak piba sulai masina potchai pibagi saruk oikhraga pangal awa ana da saruk yabagi masak oina laikhidraba miyoi adugi imung manungda lana thorom yaudril phawba singlup ki member singna ahing yarek nai masina imung adu akibadagi ngak thokpada natana mayam punduna hau thabak sindok naba amadi wakal chakthok hanba ngamhalle laikhidraba adugi mathau mongam pangnaba singlup ki miyoi singna ingkholdagi wa yanduna mandap khalle laikai gi kolik wai mayam punna thabak tawminai asigumba masat asida khungang aduda laiba singlup ki miyoi sing amadi thangnaba khuldagi yawba miyoi sing amata oina punduna nungsinana thabak tawminaba arai ta tathok tasin tawminabaga loinana amaga masak khangnaduna nungsinabagi lipul ama sagalle asigumba thabak thoram sing asigi manungda naha singbo ahal singna thabakki pomit kaya takpiduna haithoi singthoi hali amadi ahal laman gi wa tahanduna thawalon thaksi khasi tambi masina thodok thokliba imung amadi singlup ki thawmi sing amatoina punsenduna nungsinabagi amadi tengpangnabagi achoba mafam ama sagatpa ngame adubu ngasidi matamgi ahongba chakholakpagi matungina singlup ki thawai asi mangselapagum tawre masina aikhogi khunai asida yumthangnaba amaga sakhangnadabagi phibamda lakhalle hawgalakliba naha sing thabakki silam khangba laisilaktre thabak haiba naha sing amadi singlup ki thawmi sing laitabana imungi thodok watho ama thopa matamda mandap khannaba phijam khannaba mi neknare lekpinaba mi dilaradana hangnaba phawbu channadre asina ngasi khunai sida aikhoi masel amaga lapthok nahanbagi asoba maram ama oide mama mapa oiba singna hai lairik tamnaba honabada atai thabak chathokpa nangde atai kharana amu hai matam sangdabana ngahaktang laktuna mandap khanba yawgadaba adu ngamdre asiguma masat asida lakpadagi di singlup ngasidi maming tamak ngaire thodok wathoki tangai fadaba sel budi khainaraga pi haibabu pangalgi oiba amadi emotional integrity adu dimension ba ngamdre thodok ta pundrabanena thengnadrabanina amana amabu masak khangnadre amagi wari amana khangnadre masi sangdabadi natte tanbaga thabak haitabaga anina pullaga oirakpani haininge asiguma masak asida asumak chatkrabadi aikhogi khunai da punbagi sang nongmogi walakani pokpa luhongba siba haibasidi miyoibagi punsida nongmari soiduna tholaklagadabani maramaduna khunai sida lairiba mipung khudimagna khunai rolgi oiba ipai puna thambiramba masat singa singaktuna thamba mathau tai aikhoi masal thodok wathokta punduna amana amagi awabada mateng pangnaba amadi saruk yabagi hainabi asidi laihaningi masina khunai asida apunbagi saktam sagalakpada achauba yumbi oirakani maramaduna ipai puna thambiramba punnabagi masat oiriba singlup ki thawai aikhoi khudimagna hingat hannabagi matam oire haina thamlakle awang nopok asi haujikti mangjun thaba ama oire haibadu takli hana PM na phongdokkhre India gi awang nopok ki state sing asi matau karana South East Asia gi natural gateway oirakhibanu haibagi matangda Union Donor Minister Jyotiraditya M Sandhyana iba article ama Prime Minister Narendra Modi na thagaladuna awang nopok Bharat asi chumnagi ngamkhai ama natre haujikti mangjun thaba ama oire haibadu mayek sengna takli haikhre Donor Minister Jyotiraditya M Sandhyana awang nopok ki matangda iba article adu Prime Minister Narendra Modi na social media da share tawraduna hai North East asi astalaksni oina singtharaduna minister na awang nopok state singa si matau karamna South East Asia gi natural gateway oirakhibano haibagi matangda mapung
ꯐꯥꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯨꯡ ꯊꯤꯠꯄ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯔꯕ आर्टिकल असिदा यूनियन मिनिस्टर सिंधियाना अवांग नोंपोकता चꯠलुबगी एक्सपीरियंसिंग अदु मपुंग फाना फोंदोक्ले लमदम असिगी फजब मसक अमसुंग मियामगी सोक्थब नायदब थौना अदु महाना सिंथारे यूनियन मिनिस्टर न महाके आर्टिकल असिदा अवांग नोंपोक लमदम असि हौजुक्ति मांगजिन थाबा लमदम अमा ओइरे हाबदु उदले नाकल अमरोमदा यूनियन डोनर मिनिस्टर ज्योतिरादित्य एम सिंधियाना एक्स द महाना इबा आर्टिकल अदु थागलदुन हाई हंदकता अइना मेघालय अमसुंग आसाम द चटपदा महौसागी फजब सक्तम असि यानो सिंथानिया ओइबा थेंगनाखि महौसागी फजबगी मथक्ता लमदम असिगी मियामगी इना खोलब कल्चर अदुना हेना मसक फजहले लमदम असिगी फजब सक्तम सिंग अदु अइहाना इथोक्तुना मियेंग साना अखोगी प्राइम मिनिस्टर न लमजिंगबिदुना अवांग नोंपोककी लमदम असि टॉप टॉप मसक ओइरे हाबदु खंगहनबने प्राइम मिनिस्टर नरेंद्र मोदी असि लेबा असिगी चाखत हनबगे असेंगबा एंजिन अदु ओइरे ट्रेडिशन कायहंदना अनोबो वाखलोन किया पुथोपगा लोइनना लमदम असिगी मियामना हेना मपांगल हापनबो होनाहले हाइना सिंधियाना फोंदोक्ले आसाम कैबिनेट न नुपी लोनब थेंगनब बिल पास तौखरे विक्टिम ओइरब नुपी सिंग कंपेंसेशन फंगदौरे आसाम की चीफ मिनिस्टर हिमंत बिस्वा शर्मा न ngara स्टेट कैबिनेट न स्टेट असि नुपी लोनब थेंगनब बिल अमा अयाब पीरे मसिना कन्विक्ट तारब सिंग सही तरेट फावब थबक सुदुन जेल द लेहनबगी दंदी फंगलब याय हायना फोंदोखरे अदु मोइनमक तरुक सुब शेड्यूल द लेब मफम सिंग ददि मसि कोमथोकदौरे गुवाहाटी द पांगथोकेब कैबिनेट मीटिंग अमा लोरब मतुंग द पांगथोकेब प्रेस कॉन्फ्रेंस अमा द शर्मा न हाय गवर्नमेंट न नुपी लोनबगी विक्टिम ओइरब नुपी सिंगिदमा अनोब फन अमा सेमगलगने मसि मखोगी पुंसिदा अवाबा मायोंगनदनबने आसाम की कैबिनेट ना ngarang नुपी लोनब थेंगनबगी बिल अमा अयाब पीखरे बिल असि आसाम प्रोहिबिशन ऑफ पॉलीगैमी बिल 2025 कौगने मसि लाक्लिब नवेंबर 25 ता असेंबली दा पुथोगलगने हायना महाना हाइखे शर्मना हाइ करिगंब पॉलीगैमी के केस सेनबा अमा कन्विक्ट तारबदे महाना सही तरेट फाव जेल दा थबक सुदुन लेनबगी दंदी फंगलब याय हाइखे